yabra adunati noina protection pirga state government gi force leibaduga punna toraga ada minority oiraba ada leiriba kangu singdo rescue toraga putrope muhutta protection pirga thambiramba likewise Chursampur the minority ne oiba or Imphal the minority oin leiba community singse mashi loina protection toraga thambiramba targadi it may take maybe 1 month or maybe 10 days, 15 days. Protection to orga thamamba targa di marak to the wari sanana bi tanjam sileram gadawne. Ujikti loina ba minority wo using more dagi Chursampur dagi Imphal dagi loina ship to thokna gre Manipur se divide to gre ba. Haiba kandada machi aingonda khara kanwa torga sir oi wadu su sumdi sumi adubu madu akhoi khutta leitamnina ma haeba karino what is mean by in their hand moi khutta leiti habji kari hai nona haeba adu aina thamjaningi di manipur da thoiba irang thoiba thodo wathok se kuiman mi gre atai state ta thokpa targadi whether it may be in UP or Haryana or Gujarat any part of this country Thom the Batar, Thom Batargadi, Sumaina Lerangani Hayusi, I di Sukta Tajadir. I Sukta Tajadir. Boy Harakayai, Hanasu, Manipurasu, Mayam Tokre and Highway. Adu Mayam Toki Bado, Ahoy the Tokreba, Uki Nagagi, or Nagakukigi, or Matai Vangangi, Tokre Mayam Nehana Madu Saki Neva, Damn Queen Sanki. Adum yamna thuna haminarga wari watai sanarga sop tawgiba ngakani aduna khoi state government sina yengiba miyeng manipur gi praja singda adudagi central government na manipur praja singni yengiba miyeng che kayum kanda khoi natabo wakhan ya khan bi yawre karino khoi sibu moini yengbi sibu karino haibisi ai wa yamna keno tawningde aduna makha taningde adu khoi si Karukana sometimes Akuji India part among Natabra highway share. Muina Kudi Ying no highway one go. Although Kudi Yandras is Hoi Manga Doitazo, where is the appropriate forum? Assembly Pamaga Madudaida Nainaraga Kodi Machine Yamjaki Drabakoi opposition na state governments the Hujik situation say. Athuba matamda shanti laknanaba peace restore tonanaba amaga misunderstanding leramaga targa su haidana akhoi di mateng pangjage tawne da samvidhan romda sadaga di hoi samvidhan da lakwa targa di samvidhan gi expert sing haiba tare ne intellectual sing na adum khana nainara suno ada akhoi di manipur gi hujik leiriba situation se Masideda Samvidhana Suyaba Akoy appropriate forum Sidi session Kauraga Akoy Maduda Karino state government Mating Pangwayaba Pangzege and Hibana Like Tiva Hibatare and the key calendar year is the Ngasi December Gi Tang Kushama Tojina Loirabalina Madugi Magi Sansto Chatkre Amohanala Aroy. Masi laibak thibani haiba ai wafam khrasi ai thamjaning bune. Is there any question? Makoina amana iya mamanga education minister na sa sobo matamda ang itang imanunga 6 times gumba 2 days pamaga 5 times siya. Agumana anira pamaga lotion gibo na tamaya amale namuni ko kai ko aga ai ba mo khadai Madu Lairamgani Madu Lairamganeba, Ahoy Lairamoyena, Ahoy Hijeroeva, Lairamgani, Adubu, Matamduga, Huziki Matamsiga di Aidiam, Kenaramgani Kale. Number 1, Huziki Lady situation si Matamdu Tomoy. Number 2, Madu agenda later ba Haitare. Business ki agenda haibang delay ni certain pam targeti
एजेंडा लेतबा अदो मोइनदि हुजि ए हाना तौखिबा हाना तौरम्बनि हाइ ले अदो हाना तौरम्बा लेरमोय हाइबनति लेरमगनेबा अइनु जे हाइजरदुनि हानगी सिचुएशन मतमदुगी अखोइना सेशन फमगिदा अहुमलक फमगिदबदो अदुगी सिचुएशन जुगा हुजि प्रिवेलिंग सिचुएशन जिगा याम थीना खेतनबा लॉ एंड ऑर्डर की इश्यूज मयाम पुनमकसे कराइदन लैनगने अखोइ लेपुंग फमगा लैनबदि यारोय अदुगी वानेबा अदो सिदैदा आइन खक्तदा येंग लेरगदि अदि इश्यूसी ना थैनबा ngang माले हाइबनिदा अखोइना हाइजबनि